ꯋꯥ ꯃꯥꯅ ꯈꯧꯋꯥꯡ ꯋꯥꯡꯂꯦ ꯍꯜꯂꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯑꯁꯇꯤꯁꯨ ꯂꯩꯕꯅꯤꯅ ꯀꯩꯝ ꯆꯥ ꯌꯥꯗ꯭ꯔꯦꯗꯅꯀꯣ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯕꯅꯤꯅ ꯑꯩ ꯉꯁꯤ ꯆꯥꯔꯛꯀꯗꯣꯏꯁꯤꯗꯤ ꯇꯟꯒꯪꯁꯦ ꯑꯁ ꯑꯩꯅ ꯍꯧꯕꯅꯦ ꯇꯟꯒꯪꯁꯦ ꯐꯖꯗ꯭ꯔꯦ ꯑꯗꯨ ꯇꯥꯔꯁꯨ ꯌꯥꯝ ꯆꯥꯔꯛꯑꯒꯦ ꯇꯟꯒꯪ ꯈꯔ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯅ ꯁ꯭ꯄꯥꯏꯁꯤꯁ ꯅꯨꯗꯜꯁꯅꯦ ꯁ꯭ꯄꯥꯏꯁꯤꯁ ꯅꯨꯗꯜꯁꯤꯁꯨ ꯁꯥꯗꯤ ꯁꯥꯔꯦ ꯑꯗꯨꯒ ꯁꯤꯅ ꯁꯥꯛ ꯂꯩꯔꯦ ꯁꯤꯒ ꯆꯥꯅꯕ ꯑꯗꯒꯤ ꯁꯤꯗꯩꯁꯨ ꯁ꯭ꯄꯥꯏꯁꯤꯁ ꯅꯨꯗꯜꯁꯅꯤ ꯁꯤꯁꯨ ꯑꯉꯥꯡ ꯑꯃ ꯂꯩꯔꯤ ꯁꯤ ꯆꯥꯎ ꯌꯥꯗꯕ ꯃꯥꯅ ꯆꯥꯋꯣ ꯅꯪꯗꯣ ꯇꯦꯁ ꯇꯧꯒꯦꯀꯣ ꯅꯪꯅ ꯍꯥꯟꯅꯅꯦ ꯇꯦꯁ ꯇꯧꯁꯤ ꯃꯥ ꯆꯥꯅꯤꯡꯗꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯇꯥꯔꯁꯨ ꯌꯦꯡꯁꯤ ꯁꯦ ꯇꯦꯁ ꯇꯧ ꯑꯗꯨ ꯃꯌꯥꯝ ꯆꯥꯔꯛꯑꯒꯦ ꯉꯁꯤꯗꯤ ꯂꯥꯏꯒ ꯑꯝꯇ ꯊꯥꯗꯣꯔꯦ ꯅꯪ ꯈꯔ ꯆꯪꯁꯜꯂꯣ ꯅꯠꯇ꯭ꯔꯗꯤ ꯑꯝꯇ ꯅꯪ ꯂꯥꯝ ꯐꯪꯉꯔꯣꯏ ꯁꯣꯝꯗ ꯆꯪꯁꯜꯂꯛꯑꯣ ꯂꯥꯝ ꯐꯪꯒꯗ꯭ꯔꯥ ꯆꯥꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯔꯤ ꯁꯣꯔꯥꯠꯁꯦ ꯂꯣꯏꯕꯒ ꯑꯩ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯊꯔꯛꯑꯒꯦ ꯁꯣꯔꯥꯠꯁꯦ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯆꯥꯕ ꯌꯥꯗ꯭ꯔꯤꯕꯀꯣ ꯑꯗꯨꯒꯤꯅꯦ ꯍꯩ ꯔꯥꯁꯨ ꯆꯥꯗ꯭ꯔꯦ ꯑꯝꯇ ꯀꯅꯥ ꯈꯪꯉꯤ ꯁꯪꯒꯣꯝ ꯊꯛꯎꯕꯁꯨ ꯌꯥꯏꯒ ꯌꯥꯗꯦꯒ ꯇꯧꯔꯛꯑꯗꯤ ꯕꯨꯠ ꯐꯪꯉꯦ ꯍꯧꯖꯤꯛꯇꯤ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃ ꯂꯧꯒꯦꯀꯣ ꯑꯅꯤ ꯁꯥꯛꯁꯤꯗ ꯁꯨꯃꯥꯏꯅ ꯆꯥꯔꯤ ꯍꯩꯔꯗꯅ ꯁꯣꯏꯗꯦ ꯁꯥꯔꯤꯍꯦ ꯄꯥꯐꯣꯔꯗꯤ ꯇꯟꯁꯤꯗꯤ ꯄꯥꯐꯣꯔ ꯑꯣꯜꯂꯕꯣ ꯑꯁ ꯃꯌꯥꯝ ꯑꯩ ꯇꯟꯁꯦ ꯄꯥꯐꯣꯔ ꯑꯣꯜꯂꯦ ꯃꯅꯨꯡꯗꯗꯤ ꯈꯔ ꯃꯊꯛꯀꯤꯗꯣ ꯍꯥꯏꯗꯅ ꯄꯥꯐꯣꯔ ꯇꯜꯂꯦ ꯆꯟꯖꯥꯅ ꯁꯥꯟꯇꯣꯏ ꯁꯥꯛꯁꯤ ꯂꯧꯅꯤ ꯅꯪꯕꯣ ꯆꯥꯛ ꯂꯧ ꯈꯗꯥꯡ ꯅꯥꯁꯨ ꯈꯔ ꯁꯥꯛꯁꯦ ꯌꯥꯝꯗꯤ ꯇꯧꯔꯛꯇ꯭ꯔꯦ ꯑꯔꯩꯕꯅꯦ ꯑꯩꯅ ꯇꯧꯔꯛꯏꯁꯦ ꯑꯩ ꯏꯊꯟꯇ ꯇꯧꯔꯝꯒꯦ ꯇꯧꯕꯅꯤꯅ ꯏꯊꯟꯇ ꯇꯧꯕꯒ ꯇꯟꯁꯤꯜꯂꯛꯑꯕ ꯌꯥ ꯇꯦꯛꯇꯣꯔꯦꯉꯣ ꯑꯩꯅꯅꯦ ꯍꯧꯕ ꯂꯣꯏꯔꯒ ꯀꯨꯞꯁꯟꯗꯕ ꯁꯟꯗꯣꯏ ꯑꯩꯈꯣꯏꯒꯤ ꯍꯣꯠ ꯀꯦꯁꯒꯨꯝꯕꯗ ꯊꯝꯒꯗꯕꯅꯦꯕ ꯃꯣꯏꯁꯦ ꯃꯅꯤꯟ ꯆꯠꯇꯅꯕ ꯄꯠꯊꯅꯕ ꯆꯉꯥꯡ ꯌꯥꯎꯔꯝꯕꯗꯤ ꯐꯕ puthokne Mokhay Mok sabdan sabu sariyan Hindakse ai tharoi ko yan thumye kaino humde baisu ha or gas le tashalin Hopin tan ya noodles so tu ya sai sai thì hào bữa tân thì bà bố nè bà bố đi mà nè thành tân
หมูปั้นสักเลยแล้วสิ ใครหั่นมาได้สารดำ ทำสักเลย ตำนะที่เราเคยกิน 2x ปุ่นเนี่ย 2x ใช่เสียมาจ้าดูเนี่ย 好吧，好，ยำเลียมเอาอะไรตัวละอ๋อ เยี่ยมสนอง được không? Mà, โทรเลยอ่ะ dạ. Luôn có cũng được. แหวป่ะให้ดีเดี๋ยวงาถั่วมาพัดน้ำตาลนี่ดังแบบสุรานี่มีแต่งาตั้งมาตัวเดียวแต่พูดแล้วตัวผู้ชาย พูดเลยตัวผู้ชายบอกว่าหันเดี๋ยวเพื่อนเอาไปตกถูกคลิปด้วยมีแมมเกี่ยอันนี้ซุ่มตัวผู้ชายแบบ Cũng thâu thôi. งานก็ตัวเดียวก็เกี่ยค่อยบอกไม่ทำเดียวจริงด้วย มันจุ่มสักไอ้ดูก็อาจจะเป็นมีจริงด้วย ดูทั้งเกิดแล้วงำเดือใครเลยงำเดือ พี่โต้นำมือดีกาเลยนะครับเลย Kaya, พี่โต้ก็นำมือดีกาแล้วเนี่ย ร้อนกูมากแม่มาสิที่ซุ่มปังเลยมาตัวเราคนดีกว่าให้ยำเฮาตัวนะอันนี้เฮาบะมาเทียอันนี้ก็บะน้ำบะนัดเตะไอวิดีโอสิเล็ดนิ่งเด้อแบบอันนี้นั่นทำเด้อที่คุยก็กินที่คุยให้ดูใครเกี่ยคนละตัวกันซาบะเด็ดพัชราก็เลยอาเทียวมันแร่ใช่เอาเดียวแบบปุ๊บตัวยาดเลยKenangan ko pina. Tập luôn không? Đập lửa mà sao được? mai phải. Đưa mai phải gặp tiểu. Nào nhiêu chắc rồi bạn? Sắp cắt rồi. Ồ đây. Sắp cắt rồi mình đi chợ tàu rồi. Cái video tôi có bài thêm gì bạn? Anh tên kia. Aku, dan satu yang gitu. Nah, kau mia. Aduh, semuanya tahu tuh siapa ya? Siapa? Semuanya, nggak tahu sih. Almari kan udah habis lagi, Pak. Nó thì ra xuống. Ah, betul. À, Mau tahu nih, semuanya 6 bulan ini aja nak.
ꯃꯝꯃꯦ ꯅꯪꯗꯣ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯗꯤ ꯐꯣꯟꯗꯒꯤ ꯁꯨꯃꯥꯏꯅ ꯍꯜꯂꯛꯑꯦꯕ ꯃꯑꯣꯡ ꯑꯃꯅꯦ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯅꯦꯠꯁꯤꯗꯤ ꯂꯩ ꯌꯣꯟ ꯌꯥꯜꯂꯝ 일단이래 버프가 다르네. 버프가 다. 봐봐. Ủa, 남자야. 이리 막 가. 사이 감자. ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯏꯁꯥ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃꯒ ꯄꯨꯔꯛꯀꯦ ꯑꯗꯣ ꯃꯨꯛꯕꯥꯡꯁꯦ ꯑꯩꯈꯣꯏ ꯁꯣꯔꯥꯠꯁꯨ ꯌꯧꯔꯛꯇꯣꯔꯕꯅꯤꯅꯀꯣ ꯁꯤꯗꯩꯗꯤ ꯁꯣꯔꯥꯠ ꯂꯣꯏꯕꯗꯩꯗꯤ ꯁꯨꯝ ꯆꯥꯕ ꯂꯣꯏ ꯌꯥꯔꯛꯑꯅꯤ ꯑꯗꯨꯗꯩ ꯐꯖꯅ ꯇꯧꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏब ꯇꯧꯁꯟꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯕꯥꯏ